ꯑꯔꯣꯏꯕꯗ ꯁꯤꯟꯊꯥꯏ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯤꯇꯩꯂꯩꯃ ꯅꯃꯥꯏꯔꯛꯄꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯡꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯕꯥꯞꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯔꯥꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯆꯦꯅꯦꯜ ꯑꯁꯤ ꯆꯥꯎꯈꯠꯄꯗ ꯃꯤꯌꯥꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯪꯂꯕ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯎꯟꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯔꯤ꯫ ꯕꯦꯡꯀꯣꯔꯤꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯏꯪꯕ ꯐꯥꯎꯗꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯌꯩꯍꯜꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯃꯁꯥꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯕꯒꯨꯝ ꯑꯏꯪꯕ ꯑꯃꯗꯤ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯂꯤꯕꯁꯤ ꯐꯅꯌꯥꯝꯗꯤ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕꯒꯨꯝꯅ ꯂꯩꯔꯤ꯫ ꯑꯍꯤꯡꯗ ꯆꯥꯛꯇꯥꯕ ꯎꯆꯦꯛꯅ ꯈꯣꯡꯕ ꯂꯥꯡꯕ ꯇꯥꯔꯛꯄꯗ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯃꯥꯅ ꯂꯦꯞꯂꯤꯕꯗꯨ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯕꯒꯨꯝ ꯏꯪꯕꯒꯨꯝ ꯐꯥꯎꯕꯒꯨꯝ ꯐꯥꯎꯍꯜꯂꯛꯄ ꯃꯁꯥꯗꯨ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯅꯥꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯖꯔꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯀꯌꯥ ꯃꯐꯝꯁꯤꯗ ꯂꯩꯕꯁꯤꯅ ꯃꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯤꯅ ꯇꯨꯝꯅꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯕ ꯐꯥꯎꯕ ꯅꯨꯄꯤ ꯃꯥꯅ ꯃꯀꯨ ꯁꯥꯗꯨꯅ ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯈꯩ ꯂꯦꯞꯂꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯄꯥ ꯃꯥꯅ ꯃꯐꯝꯗ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯃꯅꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯥꯕꯒꯨꯝ꯫ ꯅꯪꯗꯤ ꯃꯤ ꯅꯠꯇꯦ, ꯊꯃꯣꯏ ꯄꯥꯟꯗꯕꯤꯅꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯉꯁꯤꯁꯨ ꯁꯥꯟꯅꯔꯤ꯫ ꯐꯩ, ꯁꯥꯟꯅꯧ, ꯅꯈꯣꯏꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯁꯨ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯕꯗꯨꯅꯦ ꯅꯃꯪꯗ ꯐꯥꯎꯕꯅꯦ ꯃꯪꯂꯨꯅꯨ꯫ ꯑꯩꯒꯤꯁꯨ ꯑꯩꯅ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯃꯨꯖꯕꯤ ꯅꯨꯡꯁꯤꯖꯕꯤ ꯂꯩ꯫ ꯃꯍꯥꯛ ꯈꯛꯇꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯟꯕ ꯑꯣꯏꯍꯟꯒꯅꯤ꯫ ꯅꯪꯅ ꯐꯅꯌꯥꯝ ꯀꯦꯁꯤꯟꯅꯗꯨꯅ ꯏꯅꯥꯛꯇ ꯂꯩꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩ ꯅꯪꯒꯤ ꯐꯤꯗꯥ ꯄꯤꯔꯣꯏ꯫ ꯅꯨꯡꯁꯤꯕꯕꯨ ꯃꯃꯜ ꯑꯗꯨꯛ ꯂꯩꯇꯅ ꯂꯧꯕꯤ ꯅꯪꯗꯤ ꯆꯥꯛꯆꯧ, ꯑꯗꯨꯝꯅ ꯂꯩꯌꯨ ꯅꯄꯨꯟꯁꯤꯗꯣ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯎꯔꯒ ꯑꯩꯒꯤ ꯀꯥꯏꯈꯤꯕ ꯊꯃꯣꯏꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯅꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯗꯨ ꯋꯥꯈꯜ ꯌꯥꯎꯗꯅ ꯊꯥꯡꯖꯜꯂꯨꯕ ꯅꯪꯒꯤ ꯈꯣꯡꯊꯥꯡꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯔꯗꯤ ꯐꯪꯂꯦ, ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯋꯥꯍꯩꯁꯤꯅꯤ ꯅꯨꯄꯤ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯈꯣꯡꯊꯥꯡꯅꯅ ꯌꯩꯔꯔꯦ꯫ ꯃꯥꯒꯤꯁꯨ ꯃꯔꯥꯟ ꯆꯥꯎꯅ ꯂꯩ꯫ ꯃꯥꯅ ꯄꯥꯝꯂꯦ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯥꯡꯗꯨꯅ ꯉꯁꯤꯗꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯑꯃꯒꯨꯝ ꯂꯩꯕꯅꯤ꯫ ꯃꯔꯥꯡꯒꯤ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯔꯕꯅꯤ ꯅꯨꯄꯥ ꯃꯥꯅꯁꯨ꯫ ꯍꯦꯛ ꯂꯨꯍꯣꯡꯕꯗꯒꯤ ꯅꯨꯄꯤ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯃꯠꯇ ꯆꯥꯗꯦ, ꯅꯣꯡꯃꯇ ꯃꯌꯨꯝꯗ ꯉꯟꯅ ꯍꯟꯖꯤꯟꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯑꯍꯤꯡꯗ ꯃꯤꯅ ꯇꯨꯝꯅꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯇꯥꯃꯣꯌꯥꯏ, ꯃꯐꯝꯗ ꯑꯩꯅ ꯂꯥꯜꯂꯨꯔꯕꯅ ꯉꯁꯤꯗꯤ ꯄꯨꯟꯁꯤꯁꯦ ꯃꯩꯊꯛꯇ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯏꯔꯥꯟꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯖꯒꯦ꯫ ꯑꯗꯨꯕꯨ ꯇꯥꯃꯣꯌꯥꯏꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯑꯩꯅꯗꯤ ꯇꯥꯃꯣꯌꯥꯏꯕꯨ ꯑꯃꯣꯠꯄ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯁꯤꯌꯦ꯫ ꯅꯨꯡꯁꯤꯈꯤꯕꯗꯨꯅ ꯑꯩꯅ ꯂꯥꯜꯂꯦ ꯈꯪꯅ ꯈꯪꯅ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈꯤꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔ꯫ ꯅꯨꯃꯤꯠꯇꯣ ꯐꯥꯎꯟꯗꯦꯁꯟ ꯑꯃ ꯂꯩꯕꯅ ꯍꯥꯞ ꯑꯗꯨꯗ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯌꯥꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯥꯡꯏ꯫ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ, ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯤꯡꯊꯤꯅ ꯎꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯋꯥ ꯈꯟꯅꯔꯤ꯫ ꯍꯦꯝꯕꯁꯦ ꯀꯃꯥꯏꯅꯅꯣ ꯐꯥꯗꯣꯏꯁꯤꯕꯣ? ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯗꯤꯅꯦ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯦꯅꯦ꯫ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯁꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯨꯕꯁꯨ ꯑꯣꯏꯔꯣꯏ꯫ ꯍꯥꯟꯅ ꯀꯣꯂꯦꯖ ꯄꯨꯜꯂꯤꯉꯩꯗꯁꯨ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯧꯕꯗ꯫ ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯈꯣꯏꯒ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯄꯨꯟꯕ ꯃꯤꯁꯨ ꯅꯠꯇꯦ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯃꯇꯥꯡꯁꯤꯗ ꯀꯅꯥꯗꯒꯤ ꯋꯥ ꯃꯌꯥꯝ ꯑꯃꯅꯣ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏꯁꯤꯕꯣ? ꯍꯧꯖꯤꯛꯅꯦ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯂꯩꯁꯅꯥꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯅꯠꯇ꯭ꯔꯣ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕꯗꯣ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯅꯦ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅꯦ ꯉꯁꯤꯁꯦ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯅꯕ ꯁꯤꯟꯕ ꯇꯥꯏ꯫ ꯃꯃꯥꯡꯗ ꯀꯌꯥꯔꯛꯅꯣ ꯍꯣꯠꯅꯈ꯭ꯔꯤꯕꯁꯨ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯤꯗꯣ꯫
ꯑꯗꯨꯅꯅꯦ ꯉꯁꯤꯁꯦ ꯃꯤꯌꯥꯝ ꯇꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯅꯤꯡꯊꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯣꯏꯅꯦ ꯑꯗꯣ ꯀꯔꯤ ꯀꯔꯝꯕ ꯊꯕꯛꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯅꯪꯅꯒ ꯉꯥꯡꯂꯒ ꯑꯗꯨꯝ ꯂꯩ ꯊꯕꯛꯇꯣ ꯀꯝꯗꯧꯅ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯁꯦ ꯍꯥꯏꯕꯗꯣ ꯁꯨꯒꯥꯏꯅ ꯑꯝꯇ ꯍꯥꯏꯗꯦ ꯐꯥꯎꯟꯗꯦꯁꯟ ꯂꯣꯏꯕ ꯉꯥꯏꯔꯤꯔꯣ ꯅꯪꯒꯤꯗꯨꯕꯣ ꯍꯦꯝꯕꯒꯤ ꯊꯛꯅꯕ ꯅꯠꯇ꯭ꯔꯒ ꯆꯥꯅꯕ ꯑꯃ ꯍꯦꯛꯇꯗ ꯄꯪꯊꯅꯕ ꯍꯥꯞꯂꯁꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕꯗꯤꯅꯦ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯒꯦ ꯑꯁ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤꯅꯦ ꯏꯈꯪ ꯈꯪꯅꯔꯛꯀꯅꯤꯗ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯌꯨ ꯊꯣꯏꯕꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯂꯦꯁꯅꯥꯗ ꯁꯠ ꯑꯣꯟꯁꯟꯅ ꯀꯔꯤꯅꯣ ꯅꯪꯒꯤ ꯋꯥꯔꯤꯅꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯁꯦ ꯅꯪꯅ ꯀꯩꯁꯨ ꯈꯪꯖꯗꯕꯤ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯁꯨꯖꯤꯜꯂꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤꯁꯨ ꯅꯪꯅ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩꯔꯝꯅꯤ ꯃꯗꯨ ꯍꯥꯏꯌꯣ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯁꯅꯥꯗꯨ ꯋꯥꯈꯜ ꯈꯜꯂꯝꯕꯅꯤ ꯂꯦꯁꯅꯥꯗꯨ ꯋꯥ ꯇꯞꯅ ꯍꯥꯏꯕ ꯍꯧꯔꯛꯂꯦ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯗꯨꯝ ꯑꯩꯅ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯑꯝꯇ ꯇꯥꯎ ꯃꯁꯤ ꯍꯦꯛ ꯃꯤꯅ ꯈꯪꯈꯤꯕꯗ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯑꯅꯤꯗꯨ ꯂꯦꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯎ ꯇꯥꯔꯒꯦ ꯃꯇꯥꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯂꯦꯁꯅꯥꯗꯨ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯖꯨꯔꯨ ꯖꯨꯔꯨ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯇꯥꯅꯕ ꯋꯥ ꯍꯥꯏꯔꯝꯃꯤ ꯂꯣꯏꯔꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯌꯥꯏꯍꯦ ꯏꯕꯦꯝꯃ ꯅꯪꯅ ꯍꯦꯛ ꯁꯤꯟꯕ ꯁꯦꯝꯃ ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯥꯁꯦ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯂꯦꯁꯅꯥꯗꯣ ꯑꯃꯨꯛ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯈꯔ ꯇꯧꯗ꯭ꯔꯗꯤꯅꯦ ꯃꯤꯒꯤ ꯑꯣꯏꯈꯤꯗꯣꯏꯕ ꯐꯪꯍꯧꯗꯕꯒꯤ ꯊꯃꯣꯏꯗ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯑꯋꯥꯃꯆꯥ ꯈꯥꯡꯂꯒ ꯂꯩꯍꯧꯕꯒꯤ ꯁꯔꯨꯛ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯐꯠꯇ꯭ꯔꯥ ꯑꯗꯣ ꯅꯨꯄꯤ ꯅꯪꯅꯕꯨꯗꯤ ꯄꯥꯝꯖꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯅ ꯄꯥꯝꯗꯕ ꯅꯨꯄꯤꯁꯦ ꯂꯩꯕꯗ ꯋꯥꯏꯗꯤ ꯍꯥꯏꯅꯕꯅꯤꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥꯗ ꯂꯩꯌꯨ ꯍꯥꯏꯅꯔꯤꯕꯅꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯕꯨ ꯂꯩꯃꯤꯟꯅꯔꯗꯤꯅꯦ ꯍꯨꯌꯥꯡꯗꯣꯡ ꯐꯥꯎꯕ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯕꯅꯤ ꯃꯥꯅ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯃꯅꯥꯛꯇꯕꯨ ꯂꯩꯕ ꯐꯪꯖꯔꯗꯤ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯦꯝꯕ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯁꯅꯥꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯤ ꯃꯈꯨꯠꯇꯁꯨ ꯒ꯭ꯂꯥꯁ ꯑꯃꯁꯨ ꯄꯥꯏ ꯍꯦꯝꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯎꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯦꯁꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯈꯔꯗꯤ ꯍꯩꯅꯗꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯁꯨ ꯑꯣꯏꯕꯒ ꯃꯤꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯑꯃꯁꯨ ꯍꯪꯕꯅꯤꯅ ꯈꯨꯝꯅꯤꯡꯗꯪ ꯈꯨꯝꯃꯛꯏ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯂꯦꯁꯅꯥꯁꯨ ꯈꯪꯂꯤꯕꯅꯤ ꯍꯦꯝꯕꯒꯤ ꯃꯑꯣꯡꯗꯨ ꯑꯗꯨꯕꯨ ꯃꯥꯗꯤ ꯋꯥꯈꯜ ꯑꯃ ꯈꯟꯕꯅ ꯃꯅꯥꯛꯇ ꯁꯤꯔꯨꯁꯨ ꯅꯩꯁꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯅꯣꯡꯃ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯁꯤꯟꯕ ꯌꯥꯕꯅꯤ ꯍꯣꯏ ꯅꯣꯏ ꯑꯗꯨꯝ ꯁꯤꯜꯂꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯁꯦ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯦꯁꯅꯥꯅ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯁꯠꯆꯤꯟꯁꯤꯜꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯍꯤ ꯑꯗꯨ ꯁꯣꯏꯕ ꯁꯥꯔꯒ ꯍꯦꯛꯇ ꯍꯩꯖꯤꯜꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯊꯨꯃꯟꯈꯤꯕꯅ ꯍꯦꯝꯕꯁꯨ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯈꯟꯈꯤꯗꯦ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯜ ꯑꯃ ꯂꯧꯊꯣꯛꯂꯒ ꯇꯩꯊꯣꯛꯄꯣꯏ ꯅꯥꯟꯊꯣꯛꯄꯣꯏ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯂꯦꯁꯅꯥꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡꯗ ꯃꯅꯥꯛꯇ ꯁꯠ ꯆꯤꯡꯁꯤꯜꯂꯤ ꯍꯩꯃꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯎꯍꯧꯗ꯭ꯔꯦ ꯍꯦꯝꯕ ꯅꯪ ꯁꯥꯎꯅꯨꯀꯣ ꯁꯤꯗꯤ ꯂꯣꯏꯅ ꯆꯣꯠꯂꯦ ꯋꯥꯁꯔꯨꯝꯗ ꯆꯪꯂꯒ ꯆꯥꯝꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯌꯦ ꯑꯁꯤ ꯍꯥꯏꯅ ꯃꯤ ꯅꯨꯄꯥꯒꯤ ꯃꯁꯥꯗꯨꯗ ꯃꯈꯨꯠꯇꯨꯅ ꯊꯦꯡꯗꯨꯅ ꯇꯞꯅ ꯍꯦꯛꯇ ꯄꯥꯏꯔꯒ ꯅꯥꯟꯊꯣꯛꯂꯝꯃꯤ ꯃꯥꯒꯤ ꯃꯇꯧꯁꯤ ꯍꯦꯟꯕꯅ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯈꯨꯠꯇꯨ ꯁꯠ ꯂꯥꯎꯅ ꯀꯟꯊꯣꯔꯛꯂꯝꯃꯤ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯁꯔꯨꯝ ꯂꯩꯔꯤꯕ ꯔꯣꯝꯗ ꯆꯪꯈꯤ ꯍꯦꯟꯕꯒꯤ ꯃꯇꯧꯗ ꯂꯦꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯍꯦꯟꯕꯁꯨ ꯋꯥꯁꯔꯨꯝꯗꯨꯗ ꯐꯨꯔꯤꯠꯇꯤ ꯂꯧꯊꯣꯛꯇꯕꯤꯗ ꯏꯁꯤꯡꯅ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯄꯣꯏ ꯇꯩꯊꯣꯛꯄꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯁꯃꯤꯟ ꯐꯪꯕꯗꯨꯗ ꯑꯣꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯦꯁꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯏꯉꯛꯉꯛꯇꯨꯅ ꯋꯥꯍꯩ ꯈꯔ ꯈꯥꯏꯔꯝꯃꯤ ꯀꯩꯅꯣ ꯂꯦꯁꯅꯥ ꯅꯪꯅ ꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯦ ꯊꯣꯛꯈ꯭ꯔꯣ ꯃꯤꯅ ꯎꯔꯒꯅꯦ ꯀꯩꯅꯣꯝ ꯁꯣꯏꯗꯅ ꯈꯜꯂꯅꯤ ꯂꯦꯁꯅꯥꯗꯤ ꯋꯥ ꯉꯥꯡꯗꯦ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯪꯁꯤꯜꯂꯤ ꯍꯦꯟꯕꯗꯤ ꯉꯁꯤ ꯂꯦꯁꯅꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗꯨꯗ ꯈꯜꯂꯤ ꯂꯦꯁꯅꯥꯕꯨ ꯏꯟꯊꯣꯛꯂꯒ ꯊꯣꯛꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯈꯨꯗꯥꯡ ꯁꯠ ꯂꯥꯎꯅ ꯐꯥꯏ ꯍꯦꯟꯕꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯤ ꯈꯔꯅ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ
ꯅꯣꯏꯅ ꯑꯗ ꯂꯣꯠꯇꯅꯅꯦ ꯀꯥꯟꯅꯔꯣꯏ ꯍꯧꯖꯤꯛꯃꯛꯅꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯊꯣꯡꯁꯦ ꯀꯥꯎꯊꯣꯛꯇ꯭ꯔꯤꯉꯩꯗꯅꯦ ꯐꯖꯅ ꯂꯦꯝꯅ ꯊꯣꯛꯂꯛꯑꯣ ꯇꯟꯖꯥꯁꯤꯗ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗ ꯂꯦꯞꯂꯝꯕꯤ ꯂꯦꯁꯅꯥꯗꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯎꯔꯝꯃꯤ ꯃꯄꯥꯟꯗꯨꯗ ꯊꯣꯡ ꯊꯤꯜꯂꯤꯕꯤ ꯃꯤꯁꯤꯡꯗꯨꯁꯨ ꯈꯣꯟꯖꯦꯜꯗꯨꯗ ꯍꯦꯟꯅ ꯊꯣꯡ ꯊꯤꯜꯂꯝꯃꯤ ꯂꯦꯁꯅꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯤꯅ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯀꯩꯅꯣ ꯅꯪꯅ ꯃꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯍꯦꯃꯟꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤꯗꯨ ꯕꯦꯒꯇꯒꯤ ꯀꯥꯇꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯈꯔ ꯁꯦꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯁꯝꯗꯨꯁꯨ ꯈꯔ ꯐꯥꯍꯜꯂꯤ ꯆꯤꯝꯕꯥꯟꯗꯒꯤ ꯂꯤꯞꯁꯇꯤꯛꯇꯨꯁꯨ ꯃꯈꯨꯠꯇꯨꯅ ꯁꯦꯝꯗꯣꯛꯇꯨꯅ ꯈꯔ ꯆꯥꯏꯊꯣꯛꯍꯜꯂꯤ ꯈꯨꯗꯛꯇꯨꯗ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨ ꯌꯥꯝꯅ ꯍꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯠꯂꯥꯎꯅ ꯆꯤꯡꯁꯤꯟꯗꯨꯅ ꯃꯥꯅ ꯆꯤꯡꯁꯤꯟꯕꯗ ꯂꯣꯟꯁꯤꯜꯂꯝꯕ ꯊꯣꯡꯗꯨ ꯁꯠꯂꯥꯎꯅ ꯍꯥꯡꯇꯣꯛꯂꯒ ꯀꯥꯞꯁꯤꯟꯅꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯈꯔꯗꯤ ꯐꯤꯡꯅ ꯃꯅꯨꯡꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯍꯦꯝꯕꯕꯨ ꯂꯥꯛꯇ ꯆꯤꯡꯂꯝꯃꯤ ꯑꯗꯨꯒ ꯐꯨꯗꯕ ꯍꯧꯔꯝꯃꯤ ꯍꯩ ꯅꯨꯄꯥ ꯅꯪꯕꯨ ꯅꯨꯄꯤꯁꯤꯗ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯅꯆꯦ ꯂꯩꯇꯕ꯭ꯔꯥ ꯅꯪꯕꯨ ꯅꯈꯨꯠ ꯅꯁꯥ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯡꯕ ꯑꯍꯜ ꯑꯃꯅꯁꯨ ꯐꯨꯖꯜꯂꯨ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯗꯤ ꯍꯥꯠꯂꯒ ꯐꯗꯧꯕꯅꯤ ꯅꯨꯄꯤ ꯑꯉꯥꯡꯗꯅꯦ ꯅꯠꯇꯕꯅ ꯆꯠꯂꯕꯗꯤꯅꯦ ꯍꯥꯠꯀꯗꯕꯅꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯅ ꯂꯦꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯋꯥ ꯍꯪꯉꯤ ꯏꯕꯦꯝꯃ ꯃꯌꯥꯝꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯨꯄꯥꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯣ ꯂꯦꯁꯅꯥꯗꯨ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯁꯨꯠ ꯇꯧꯔꯒ ꯀꯥꯞꯁꯤꯟꯅꯔꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯌꯥꯝꯅ ꯍꯩꯈ꯭ꯔꯦ ꯃꯇꯥꯡꯗꯨꯗ ꯃꯇꯥ ꯑꯅꯤꯗꯨ ꯂꯥꯏ ꯑꯃ ꯌꯥꯎꯏ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯍꯧꯖꯤꯛꯃꯛ ꯀꯩꯅꯥ ꯀꯠꯀꯗꯕꯅꯤ ꯍꯥꯏꯅ ꯒꯤꯔꯤ ꯍꯦꯛꯇ ꯇꯛꯂꯝꯃꯤ ꯃꯌꯥꯝꯗꯨꯁꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯈꯪꯗꯅ ꯀꯔꯤꯁꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯕꯤꯗ ꯈꯨꯗꯛꯇ ꯑꯅꯤꯗꯨ ꯀꯩꯅꯥ ꯀꯠꯂꯝꯃꯤ ꯍꯦꯝꯕꯗꯤ ꯀꯔꯤꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯥꯅ ꯇꯟꯖꯥꯁꯤꯗ ꯐꯅ ꯑꯆꯨꯝꯕ ꯍꯥꯏꯔꯕꯁꯨ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯊꯥꯖꯕꯤꯔꯣꯏ ꯈꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯨꯝ ꯌꯧꯔꯒ ꯀꯔꯤ ꯊꯣꯛꯄ ꯍꯥꯏꯗꯨꯗꯤ ꯑꯄꯪꯕꯤ ꯂꯦꯁꯅꯥ ꯃꯥꯗꯤ ꯈꯪꯖꯗ꯭ꯔꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯅꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯉꯝꯂꯦ ꯍꯥꯏꯕꯒꯨꯝ ꯍꯔꯥꯎꯗꯨꯅ ꯅꯨꯄꯥ ꯃꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯈꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯂꯟꯖꯥꯎ ꯑꯃꯅꯤ ꯊꯣꯛꯈꯤꯕ ꯃꯁꯤ ꯄꯨꯝꯕ ꯃꯥ ꯀꯥꯎꯗꯦ ꯅꯤꯡꯁꯤꯡꯂꯨꯕꯗ ꯉꯁꯤꯗꯤ ꯃꯥ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯃꯊꯟꯇ ꯍꯥꯏꯖꯈꯤꯕ ꯋꯥꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯉꯤ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗ ꯂꯩꯗꯣꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥꯗ ꯂꯩꯗꯣꯏꯅꯤ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗ ꯑꯄꯥꯝꯕ ꯅꯨꯄꯥꯗ ꯑꯩꯅ ꯏꯅꯤꯡ ꯇꯧꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯍꯟꯒꯅꯤ ꯈꯜꯂꯤꯕ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯉꯁꯤꯗꯤ ꯏꯊꯟꯇ ꯏꯀꯥꯏꯖꯕ ꯐꯥꯎꯍꯜꯂꯦ ꯇꯥꯃꯣꯌꯥꯏ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯉꯁꯤꯗꯤ ꯑꯋꯥꯕ ꯀꯌꯥ ꯏꯐꯝꯗ ꯐꯪꯍꯟꯕꯤꯔꯤ ꯋꯥꯔꯤ ꯉꯁꯤꯗꯤ ꯅꯐꯝꯗ ꯂꯥꯟꯖꯈꯤꯕ ꯏꯔꯥꯟꯗꯨꯅ ꯑꯍꯤꯡ ꯀꯌꯥꯁꯨ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯍꯣꯠꯂꯔꯤ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯃꯇꯥꯡꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥꯗ ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯏ ꯍꯦꯟꯕ ꯆꯪꯂꯛꯄꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯅꯥꯛꯇꯗꯤ ꯆꯪꯂꯨꯗꯔꯦ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯇꯥꯃꯣꯌꯥꯏꯒꯤ ꯐꯤꯕꯝ ꯁꯣꯛꯀꯗꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯃꯥꯒꯤꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯖꯔꯅꯤ ꯏꯔꯥꯟꯁꯤꯅ ꯉꯁꯤꯗꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯍꯧꯕꯗꯒꯤ ꯑꯩꯒꯤ ꯏꯔꯥꯟꯅꯤ ꯏꯔꯥꯟ ꯃꯌꯥꯝꯁꯦ ꯄꯨꯔꯒ ꯀꯅꯥꯁꯨ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯟꯁꯤꯁꯦ ꯂꯦꯟꯈ꯭ꯔꯒꯦ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒꯦ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯌꯨꯝꯁꯤꯕꯨ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯟꯕꯁꯨ ꯇꯨꯝꯊꯈ꯭ꯔꯦ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯨꯄꯤꯗꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯒꯦꯠ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯃꯌꯨꯝꯗꯨꯗ ꯍꯥꯏꯐꯦꯠ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯦꯟꯅ ꯌꯦꯡꯖꯔꯝꯒꯦ ꯅꯐꯝꯗ ꯁꯣꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯔꯥꯟꯁꯤꯅ ꯅꯐꯝꯗ ꯐꯣꯡꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯇꯥꯃꯣꯌꯥꯏ ꯑꯩ ꯆꯠꯂꯦ ꯄꯨꯟꯁꯤꯒꯤ ꯅꯃꯥꯡꯗꯁꯨ ꯑꯃꯨꯛ ꯍꯟꯅ 이삭ꯁꯦ ꯎꯜꯂꯔꯣꯏꯀꯣ ꯅꯨꯄꯤꯗꯨ ꯅꯤꯡꯉꯝꯗꯕꯅ ꯃꯌꯨꯝꯗꯨ ꯌꯦꯡꯂꯝꯂꯒ ꯃꯤꯂꯨ ꯄꯤꯂꯥꯡ ꯇꯩꯊꯣꯛꯆꯩ ꯑꯗꯨꯒ ꯁꯠ ꯂꯩꯊꯣꯔꯛꯑꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯑꯄꯪꯕꯤꯅꯤ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯅ ꯃꯔꯥꯟꯗꯨꯅ ꯏꯀꯥꯏꯔꯃꯟꯗꯨꯅ ꯉꯁꯤꯗꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯄꯨꯟꯁꯤꯒꯤ ꯀꯅꯥꯁꯨ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯕꯗꯨ ꯃꯥꯒꯤ ꯀꯔꯤ ꯈꯟꯕ ꯃꯤꯅꯗꯤ ꯃꯥꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯂꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯡꯅ ꯄꯨꯕ ꯃꯈꯩ ꯇꯝꯅ ꯆꯠꯈꯤ ꯑꯃꯝꯕꯗꯨꯗ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯈꯥꯝꯂꯝꯗ꯭ꯔꯦ
Nang sakinu nang na chaklibadu kadaidano hainasu hairamdre. Nupa manasu nupiduna chakribadu khanglibara khangdribara haibadudi ataina khangdrabasu nupa matana khangani. Nupidugi aningpada thunghalibara natragana mana chakrabadi apamba aningba pumbak thungle hainabu khanduna thingdribara. Wahang kaya hangba pakhumdi phangdaba wahangna pik thalalli. Matangsida Iran hairiba aigi wari maza asi loisinjare. Soikiba yaurabasu ngakpigani.